Ahan mamagda amuka Christa giming da tabi riba mayambo amuka taram na okcheri hoi ekhoi Sabbath ama ani ekhoi gi discussion asel laibang am khidre adubu ngasi de amuka ishor na tanja phajaba khudong chaba do buk pina biduna ekhoi amuka hanna unare ngasi se ekhoi third quarter gi 13 Sabbath Aroiba Sabbath oikre whole lesson eikhoina quarter ama rest in Christ Ngasi Christada Potthaba Kramai Toraga Ngasi Christangonda Potthaba Phangera kari machak changbara amasung Christada Potthaba sina eikhoigi punsida kari kanaba pibra haibagi maramda eikoi phajana tamkhre ngaside eikoi Aroiba quarter asigi Aroiba lesson sing mayam asigi samjinba subjinba Aroiba lesson adu eikhoina tamgani para tara humdo yore 13 Sabbath kini para sigi mamingna the ultimate rest iroi loiba mapung phaba adugumba potthaba haibagi maramda eikhoina ngasi neinarakani hoi it is undeniable taibang pan asi yamna phatre yamna wakhre yamna modkhre asi anana thalle laina laithungna thalle potha pham leitre habse is undeniable eikhoina adudi leite hainingai karisu leitre taseng namak eikoi masigi awaba potlum mayam ase eikoi thengna duna eikoi gi punsi de hingduna lei ishorna aroiba matamda end time prophecy mayam pba asigumba lakani ko awa anang asi lakani ko asi lakladi aroiba matam adu nakhre ko haiba pumnamak to ngasi thunglare fulfill tawduna leye ngasi se eikoi personal oina nangi lanai isa da problems mayam lay collectively eikhoigi imungda eikhoigi church da eikhoigi khunda eikhoigi society da eikhoigi community da amasung eikhoigi nation jati asida turmoil yamna awa anang nungai da ba potthaba ngamdaba asiguma mayam se eikoi thengna duna leiri ngasigi taibang pansida ishor khangdaba Christian nataba secular world adugumba dharma chataba miyoi singna phawa hoi tasengna taibang pan ase matamdi leitere ko thokliba thodok kaya utliba khudam kaya asina taibang pan ase loisingadore haibase adum taktuna lei ko haibase ngasi haina duna leiye adumaina tawraga eikoi ngasidi Bible paraga leiribasing ishor bu khangduna leiribasing matam loiramdaida asigumba mayam ase lakani haina tambiraga taduna leiribasing eikhoina su khange madudi matam ase ekuidi kuiraroi taibang pan ase loi khrani haibase eikhoina khange wars political unrest laanthengnaba natraga power munnabagi adugumba aduga natural disasters thokliba thodok yuhar haba ising chawba laikang thokpa landslide chatpa asigumba mayam asina takpiduna laye habde masigi taibang pansida we can never find rest without Christ Ngasi Christa yaudanadi eikhoigi thamoi sida eikhoigi punsi sida ingthaba rest potthaba haibado eikoi phangba ngamloi eikhoigi hotna zamanna karisu phangba ngamloi haibse eikoi bu taktuna laye masigumba taibang pan ge phattaba mayam asidagi eikoi bu kanbina naba there is a need of supernatural power taibang pan ging sakti nataba adubu kadai dagino ingam ngamba sakti amana eikhoibu ngak piba sen biba potthaba piba haibse darkar taye haibse so eikhoina uwe madu oiraba kandada eikhoigi punsida peace of mind thawaida ing thatap thana awa anang thengnarabasu leita laira thengnarabasu asi ana thengnarabasu tawruba khudingda mai paktrabasu ishor yaurabadi madugi supernatural power ado eikhoida leirabdi eikoi potthaba phangani haibse eikhoina khangse Christian ama oina eikhoina khange hoi nongmadi ngasi wariba mayam ase loiraga ishorga punsi lomba naidana haraona eikoi pangani haibside eikoi khange nongmadi soidana eikoigi ultimate rest iroi loiba amuga waningai leitaba aduguma mapung phaba pothabado eikoi ishorga lomba naidana eikoi leiminabagani haibside khange adubu ngasi eikoina paliba taibang pan asidadi awa anang adumak thengna khigini but the good news is
apawa pau lay awa anang adugi mayam gi marak aduda adudi karira hairaga eikhoina hojigi global unrest taibang pan pumna magda pothaningai leitraba calamities disaster wars political unrest mayam asina eikhoigi kokthakta nalaga leirabasu karigumba eikhoina Jisu Christa da leirabadi we can find rest in Christ Jisu Christa ngonda eikoi pothaba adudi phangani haibase eikhoina khange ha eikhoigi future eikoi unknown ne hayeng kari thokadra hojik mathangi mikupta kari thokadra haiba eikhoina khangde adubu ishor da nange punsi adu pisilabadi hojik paliba punsi asida nang ing tapna wakhal leitana panba ngamgani haibase eikhoina khangse aduna ngasi ge parada eikhoina tamgadabase kramhaina taibang pan asida phattaba mayam marak asida eikhoina kramhaina rest thamoida pothaba do phanggadra amasung ngasi phangliba taibang pan awa anang marak sida eikhoina phangliba rest asina eikhoibu kramhaina ultimate rest iroi loiba mapung phaba amuka hanna awaba leidaba pothaba adugi mafam aduda eikhoibu kramhaina chingbigadra haibase eikhoina ngasi tamgani ngasi gi memory text oina eikhoina paminagadabase the book of 1 Corinthians chapter 2 verse 9 ahanba Corinthia gi panduk ani gi pot mapan aduda eikoi sumaina amuktang yengse aina amuktang pathok charake but as it is written adubo asi sumaina iduna laye eyes has not seen mitti leiraga ubadi ngamdre nor ear heard na kong leiraga tabadi ngamdre nor have entered into the heart of man the things which God has prepared for those who love him ishor bu nungsibagi damak nungsibasingi damak haina ishor na thorang lang khiba adugumba phajjakra plan mayam ado eikhoigi thamoigi manungsida eikhoina understand lausin bangamdre eikhoing on the mid laye udre na kong laye tadre thawai gyan brain laye adubu ishor gi nungsiba gi plan edo eikhoina uba ngamdre haina apostle Paul na Corinthian gi singlup ta haiki taibang pan ge wisdom the wisdom of this world the understanding of man asinadi ishor na leiriba plan human life human being gi damakta leiriba magi nungsibagi plan ado eikoi nadi uba ngamla roi haina hainga garigumba madu eikoi gi taibang pan gi losing sina uba ngamladi they would have not crucified Christ on the cross of Calvary gi chingthakta cross mathakta Jisu Christa bu makoi hatok lam loi haina ngasi gi Bible text aduda eikhoina uba phange mathang patharagadi adubu ngasi eikhoina phangliba but this very wisdom that we got from Christ Jisu Christa ngondigi phangliba gyan losing budi losing asinadi kari takpi ribra hairga ishor na rebuild obiye madudi magi nungsiba singi damakta pothaba layiko taibang pan asida ngai hak pothaba phangba adu khaknatana the ultimate rest iroi loiba mapung phaba lomba naidaba haraoba pothaba adu layiko haibase ishor da changjaba singna ishor ge wisdom aduna takpibdo eikoi ugani haina ngasi ge memory text na eikoi bu tambiraga laye hoi ta sengnamak eikhoina hauji hairiba sargadagi pirakpa wisdom ado Christian ama oina jahi kaya more than 50 years Kanagumbana 40 Kanagumbana 70 years Christian oirakhrabasing ishor na pibiriba wisdom ado eikoi ngonda phangle hairaga eikoi gi tungda lakadaba future da lakadaba adugumba gi ishor na pibiriba plan ado ngasi eikoi uba ngamduna leiribra haibase eikoina khangse ngasi taibang panda thokliba the ugliness of this world phattaba mayam asina asida yenglaga eikhoina eikhoigi tungi punsi Christian ama oina eikoi asa leiduna ishor gi plan ado eikoi uwa phangduna leiribra or aduga school of affliction awa anangi school da ishor na eikoi bu thazil libase karigi damakla haibase eikoi understand dawba ngamribra eikoi bu school of affliction awa anang mayam marak sida nang hingo ko haina tharak libasina eikoi gi punsi asibu save and mold tawbi ko haibase eikoi uba ngamduna leiribra do we really understand those things madu mayam da eikoi ngasi understand dawduna leiribra haibagi wahang ase eikoina sumaina hangbagi matam oikhre natraga are we the same as the rest of the world
taibang panda ishor khangdaba dharma chattaba mi singa chap manaba gi gyan lo singdo leirga ngasi hinglaga loire ngasi charaga loire hinglingai da nungai thoklase haina ekhoi chaduna thaktuna setuna ngangduna harauduna leiri brazala ekhoi gi future plan ishona reveal tawbibado Christian ama oina uba ngamdaduna leiri bazala masigi wahangse eikhoina hangse ngasidi let us dig deeper ishor ge plan ado karira kramaina reveal tawbibra kramaina ultimate rest ado eikhoina taibang pansida awa anang asigi marakta eikhoina kramaina experience tawbang ngamgadra haibado ngasi eikoi khra luna eikoi khanjin laga yengse hoi the book of Revelation Bible ge iroi loiba lyric Revelation haiba lyric aduda ishorna eikoi ge punsi ase taibang pansida kramaina hingadra haibado eikoi bu takpiye amasung loina na taibang panse karaida chatlibra kadai phawba yogadra karamai thoragadra haiba mayam ado revelation reveal phongdok laga tambiye Jisu Christa gi sebok singi marakta natural death oina martyr natraga mabu mina ishor gi mingi damakta haina persecute toraga hatraga natural death oina sigi base apostle Paul disciples John the Revelator asi khaktane haibse ekhoina khangi John asibu matam adugi Roman gi sipai singna ishor bu yekna basingna Pharisee mayam yauraga ishor bu yadaba mi singna mabo Patmos Island mina changba ngamdaba sa uchek phawba leitaba aduda changkradi amo handok lakningai leitaba secluded oikraba adugumba Patmos haiba ithat aduda makoina thabi ki krigi damakta makoi namaduda thabra hairga John bu makoina persecute tawraga kari jat tawraga mabo awa anang piraga hatningai honaye adubu ishor gi thawai asengbana loina bire hairga aduguma mayam dagi nan thokpagi hak pangamdabagi maramna matam aduda ishor bu Jisu Christa bu yadaba singna mahak ase ekoina hat pangamlora aduna matom the Caesarus no haina Patmos ki island aduda John bu thabi khibane adubu eikhoina khangbadi karira hairaga Matthew 28 ki verse 20 da Jisu Christana magi sebok sing the commission piraga promise pibi khibdo eikhoina ningsing se lo I will be with you till the end of the ages Sahi kaya matam loidri phawba aina nakhoibu loina duna laigani ko haibase nakhoi khango ko haina Jisu Christa na pibi ki ba promise ado John the Revelator gi punsida Patmos ki island da mahangna experience tawki makpu sinanaba miga tinnadanaba ishor gi wapa amuk sandok tanaba matom da Caesarus no haina thadok labasu Jisu Christa nadi up to that point madugi mapham phawba sup thadok tana John the Revelator bu Jisu Christa na loina bi ki haibase ekhoina khange adumaina ekhoi gi punsi da su mioi kaya na reject tawbirabasu ekhoi gi awa anangi level ase kham thenglabasu ekhoi gi way out krisu leitrabasu ekhoina ningsinga dabadi eikhoigi asa laigadabadi Matthew 28 ki verse 20 lo I will be with you till the end of the ages matam haiba juk ase loidre pawba aina nangbu loina gani ko haibagi promise adu eikoi claim tawraga awa anang mayam ase ekhoina thengnagadabane haibse ekhoina khange hoi no matter how the situation is kari gumba situation da ekoi leiramba yae adubu Jisu Christa na ekoi bu kaidongai da su thadok loi Howzikti John bu Patmos ki ithat island aduda thamba kanda John bu ishorna chithi taret inana bahai ki Asia Minor da laiba churches taret ta mahangna 7 letters to the 7 churches haibagi chithi mayam adumangna iraga kari takpi khibra hairaga taibang pan gi yuk loiram daida kari thokadra haiba madugi singlup taret aduda I khiba chithi aduda marik chumna ishorna phongdok laga John da I hanbi ki madu eikhoina khange hauze eikhoina hingli base 7 churches aduge manungda the Laodicean church iroi loiba church aduda eikoi lukewarm church sasu sadaba ingsu ingdaba lumpu tauba the last page of the history book adugi aroiba page aduda ikon ba singlup ikon ba matam Jisu Christa laklamdai ge matam aduda eikoi laikre Laodicean period da eikoi laikre haibsesu eikhoina khange John na kari haye
amuka John magi vision da uraga hojikti kari haye matam ase asumaina singlup tareta ikhibagumna taibang pan asida awa anang matang udum thengnerga aroiba lakani ko haina haikhrebagi tungda hojikti Revelation 22 gi verse 1 through 5 aduda paba kanda John the Revelator ngonda asa phajaba asa ishorna piki madudi kari raga eternal rest on a new earth with God ishorga Anauba sem graba taibang pan aduda eternal race lomba naidana punsi leiri chupna harau tayamna ekoi pothagani ko haibase masige phaba asa masige nungai graba hope ase Jesus Christana John da amuka utpiki madugi vision mayam aduna kari ekoi bu takpi bra hairga ekoi gi future da ngasi awa nang kaya ekoi thengnerbasu ekoi gi future da harau laigani ko haiba madugi asa duna ekoi bu strengthen ekoi gi pangal kan khat hanle ekoi ngonda asa pibiye maramdi awa nang mayam asina ekoi gi punsi gi aroiba nate adubu beyond that affliction awa nang adugi wangmada harau nungaiba punsi suppa lomba naidana siba naidana ekoi hingani haibagi Pangan ase PB. Adugumna John the Revelator ngon su Patmos Island matom da leirabasu sa usek phawba leitrasu kanagasu wari saningai leitrabasu madugi asana John the Revelator bu harauba piki amasung strength pangal adu piraga tungi punsi adu yengraga ma harauna Patmos Island adu da punsi len bangam ki haibase ekhoina khange Madugumba hope aduna with that very hope madugumba hope aduna eikhoina ngasidi amidst the trials and temptation of this world taibang pansigi awa anang leita laira asi ana asige marakta asa lairaga eikoi hingba ngamgani haibse eikhoina khangse like John the Revelator gumna eikoi Christian oiriba ngasi eikoi sing asisu eikoi kari tauba dae Ishor gi wahaida eikhoina lausillaga tungi punsida eikhoigi dama haina ishorna plan tawriba amasung New Jerusalem da eikoi punsi chuppa harau nungaina pangani haibagi asa aduda John the Revelator na Patmos Island da awa anang kayagi marakta hope and strength phangkhiba adugumna eikhoisu awa anang kayagi marakta tungi punsida ishorna pibiriba plan adu yenga harauna eikoi rest pothaba low nanaba haibase ekoi Christian oiba singe khwaidgi maru oiba thodang ni Apostle Paul na amuka Romans chapter 8 ki verse 18 da kari haya ekoi amuk tang yeng min se Romans 8 ki 18 da for I consider that the suffering of this present time are not worthy to be compared with the glory that is to be revealed to us Paul na kari haya ngasi aina awa anang khangliba mayam ase hayengwai ishor ge leibak ta harau nungai ga duga compare to rubadi yeng rubadi ngasi aina wari basidi karisu nate it is not worthy to compare aina phangda ba harau baduga ngasi aina wari basiga yeng rubadi ngasi wari basidi khajik tane siki ne haina Apostle Paul na haike ai khoigi punsi dasu isin inausa eikhoigi punsida awa anang lakliba mayam ase ishor na eikhoigi damakta leiriba plan adu yenglaga ngasi waribasidi is temporary matam kharagi damakta ne adubu hayengwa eikhoina nungai ga dabadi it is eternal forever punsi choppa amuka siba naidana awaba mahau tangdana laigani ko haibadu yenglurabadi eikhoisu Apostle Paul gumna ngasi waribasidi karisu natte haina Krista giming da eikoi khangba tabane The countdown start. How's the Mount Olive ta Jesus Christana kari haibiki. Taibang pansida aina laklamdai da asiguma mayam asi thorakani ko haibase mahakna Matthew chapter 25 for the signs and wonders mayam adu eikoi bu takpi tambiraga lay Jesus Christana rough sketch of the divine schedule of the end time loiram dai ge matam asida thorakadaba schedule matang thorakadaba rough sketch oina pajana sengna haidrabasu masi laklabadi masi lakhrani adu yorabadi asi phau yokre ko haibado khangna ba makna schedule timetable timeline ase Matthew 24 da mayek sengna ishorna eikoi ngonda tambi duna laye maduna eikoina Matthew 24 ge scenario ado eikoina yenglurabadi karira harga issues and troubles mayam de eikoi taibang pansida thengna khigani haibase khange adubo madugi issues and problems mayam aduna for the magnificent ending angak pa phajaba aroiba aduda chingbigini haibase so eikoina uba phange
Jishu Christana list of events Matthew 24 da taibang pansi da awa anang nang na thengnagadaba time of troubles, little time of troubles, period of antichrist mayam thengnagadaba Jishu Christana aikoi on the list pibi bese karigira hairaga masina. It is to prepare us for the ultimate rest. Lomba naidana harau tayamna ishorga phajana hingba yaningai gidamakta aikoibo prepare tawhaningai thaurang tawhaningai asiguma mayam ase lakani ko madu mayam da nang pungning sontaganu ko haina aikoibo prepare tawbiningai list mayam adu ishorna aikoibo pibne. It is not to threaten you nang buki haningai nate adubo masidi nang gi punsibo semdok ningai ne haibasisu aikoina khange hoi taibang pan ase. It is second Nikre Karina by several disasters. Talk liba togdok wa talk mayam. Taibang pangi awa anang mayam asina taibang pan asin nikre. And at the same time adugi marak aduda kwaidagi maru oibade karira ga ishor gi misingbu people of gods ishor gi misingbu ishor khangdaba saitan gi miyoi singna ishor gi yekna bisingna persecuted. Awa anang piraga nang Christian oirabadi hatokani nang Jesu bu lausilabadi hatokani nang Sabbath ngaglabadi asiyaro haina aikoiba persecute tawduna laye taibang pan asin nikre phattaba na thankre. The countdown has started. Ishor lakadabagi hojikti countdown adu yaukhre. 10 9 8 7 haina pathabadu yaukhre. Hojik kadai yaukhrebra 2 yaukrabade 1 yaukrabadi aikoi kadai da chatkani haibado Christian ama oina aikoina sengna khanglaga masigi countdown asida aikoina ready tawpham thokpane. The things that happening around us aikoigi akoiba da thokliba mayam asina aikoibu ngasi tambiduna laye amuka hanna aikoibu uhanduna tambiduna laye maramdi countdown ado haukhre amasung masise ekui kuiraroi ko haina haya aikoi Adventist singna Jesus is coming soon haina haidre GC conference da kri hai Jesus is on the way. Jishu Christa ase thuna lakado renatre ma ase lakhre lambi da chatuna laire haina aikoibu takpi baduguna ngasi gi list mayam Matthew 24 the Mount Olive the Jishu Christa na pibi ki ba mayam adu uraga o Jishu Christa ase most holy place adu dige thorak khre ko yaurak kadore ko haibse aikoi khangduna ready tawraga leiba tabani. Eikhoina Matthew 24 gi verse 9 through 14 da pabakanda kari hai masigumba mayam marak asida asigumba thodok mayam ase urabadi Christian ama oina 7-day ama oina Jishu Christa bu lausinba ama oina nakhoi gi role and responsibilities nakhoi gi thodang kharadi lai ko haina Matthew 24 verse 9 through 14 aduda takpi dunare ahan bada eikoi gi thodang ase we should not be a mere observer or spectator sitting back tumin na phamlaga o ase lakhre matam na khre haina aikoi mere spectator oirga tumin na yenglaga aikoi lai pham thokte mado aikoi na lairoi da bane haye adumaina tawgunu idol tawraga ipang pangraga yamna innocent oiraga natom ta hingninga habiga wakhando tawraga laiginu haya amuka ani super responsibilities de karira daga we are to be active in participating in spreading the gospel. Jishu Christa thuna lagado reko haiba Revelation chapter 14 the three angel messages the present truth adu aikoina masise share tawthokada bane tumina phamlaga lairoi da bane haibase Matthew 24 da aikoi botak piduna laye aduna takpadi karira nangna ishorgi paukhon oina nangna ishorgi wahi ase tak thorabadi you will face persecution nang awa anang din nanglagani. Matthew chapter 5 sermon on the mount da aikoina paba kanda aigi damakta awa anang nang bu persecute tawradi nang laibak phabani haina haibiye adu aikoi laibak phaba ama oige hairabadi aikoi persecution mayam adu diga aikoi chengada banate adu bu madu aikoi na face tawba tabane madu face tawraba kanda da nangi aigi Christian gi role ase aikoi faithfully carry out tawre haibse aikoi na khangada bane aduga amana we also take part in preparing ourselves and others for the final ultimate events. Isha itom tasu amasung aigi kairoi laika aigi family aigi singlup aigi khungang amasung aigi nation aigi community mayam asibusu prepare tawhalaga ultimate rest ultimate final events adu lakada bakanda awa anang mayam ase thengnarak bakanda asumaina lepangam ninga haina isa itom da prepare tawba atopa busu prepare tawba habse Christian sing aikoi gi damakti masise chawkhraba responsibility amasung role ne haibse aikoi na khangse
aduga amuka ngasi gi lesson na ekoi bo tambi ba se krira ga resting in Christ is not an idle wet aina hoji hai ki bagumna ishor jisu Christa ngonda Potthaba se tumin na phamlaga idle torga ipang pangraga ngairaga potharaga laibadu na te rest in Christ Jisu Christa ga Potthaba haibasiti adubu we have been called to proclaim ekoi budi kri hai bibra ekoi bu kaubi bane gospel ase aphaba wa pau ase nakoi zat khuding da laiton khuding da mi khuding da kanglop khuding da sandok luro haina Matthew 28 ki verse 18 19 20 the great commission adu pb ki bado madu ekoi gi thodang ne Jisu Christa da Potthaba ne haina idly waiting kari shu tawdraga ekoi witnessing kari shu tawdraga laibado madu natte haibase eikhoina khangse aduga amuka to announce judgment present truth Revelation 14 three angel messages judgment wayel bagi matam ase lakhre ko nang thorang taw kro ko pungning hong kro ko natradi nang gin nathakta wayel ba leire ko judgment leire ko haibase masi announce eikhoina law thok da bani haibase eikhoina khangse amaga amuka kri amuka haye amuka to encourage everyone to worship the creator God Lay semba taibang pan pum na magpusemba ba ishor adubo kurumo haiba si encourage thogat pipam masisa eikhoigi thodang ni masisa Revelation 14 gi verse 7 aduda ahan ba sargadut aduna laukhiba do ngasi eikhoi laugada ba matam oire haibse eikhoina khange eikhoina Christa ngonda Potthaba phangge haradi we must be at work on work what with Christ Jisu Christa ga eikoi thabak suminaba tabane tuminna phamlaga leibadu natte haibse eikoina amuka khangse Jisu Christa na kari hai eikoina taibang pan isidadi eikoina we will face issues and problems taibang pan asidade ekoi awa anang kaya ekoi thengna duna lakhi gani karamba kanda nangna aphaba wa paw ase sandok liba makai nangonda awa ba adudi lakhi gani adubu ngasai amuk hai khibagumna Matthew 28 ki 20 do ekoi na ningsing laga Jisu Christa na nangbu loina duna lai ko awa anang aduda Jisu na nangbu thadok loi ko haibagi asa aduda awa anang mayam ase ekoi na khang batabani masi se kramai na khang bangam gani nangna ishor gi damakta active participant tawrak paganda thawai sengbana nangi thawai nangi thamoi da peace of mind adu pirak pakanda nang ase rest in Christ Jisu Christa ngonda Potthaba haibse ekhoina uba phangani hoi ekhoina ngasi taibang pansida thengna riba mayam ase ngasi na kari thengna gani hayeng na kari thengna gani hangchin na kari thengna gani next month na kari oirakani next year na kari oirakani haibse ekhoina tamba ngamde ekhoina uba ngamde adubu Jisu Christa ngonda ekhoina ngaraga leirabadi eikoi tuminna phamlaga sit idle tawraga tuminna phamlaga leidraga ishorga thabak suminarabadi if we marching out for the Lord ishorgi damakta lan phizon che set kalaga eikoi march out chathoklabadi eikoi gi punsida ishorna rest haibado soidana pibi gani haibase ngasi gi Sabbath school na eikoi bo takpi duna lai hoi matam oikhre ekoi tumina phamgada banate ultimate rest Aroiba gi rest Potthaba adu ekoi changningai gi damakta ekoi thabak khradi tawba tae witness tawba tae taibang pan pumna makpu khangan batae madudi matam ase leitre haibase ekoina tambi batae haibase ekoina khangse TMI haina ekoina total member involvement haibase ekoina tamduna ngasi GC gi makhada ekoi chathaduna lai kayamuk ekoi masise active oina chatharibra churches singda khangde adubu ichini naw sa gospel sandokpa ase gospel workers singi damakta pastor evangelist singi damakta natte adubu nang members pumnamak nang Christian ama oikrabadi Jisu gi damakta witness tawba haibase masana ta bane haibase ekoina khange Matthew chapter 5 ta pa bagande Jisu Christa na kari hai be a light to the world taibang pan asigi mangan oyo ko be a salt to the world taibang pan asigi thum oyo ko haina ekhoi bu takpi duna laye thum oi se mahau thokan se Christian oi bese Jisu Christa ge aphabadu uthok se mangan oi han se amambada pap ke marakta chali basingbu Jisu lakada ba matam oire ekhoi gi ultimate race adu matam nakhre haibagi mangan ase ekhoina oi han se haibse ekhoina aina sumaina haininge aduga amuga ekhoina
centuries kaya chahi cha kaya aikoi Jesu Christa halak padung ngasi ngai duna lay Kanagumbana gidi ay nga sa hai kiba na 40 years 50 years 70 years tawram laga si kiba potha kiba leire taibang pan hek lay semba hawba dagi Jesu na sembi kiba ishor na sembi kiba miyoy ba mapok adam dagi hawna si kiba mayam leire ngasi phaba kana su sargada chatri adubo maduda aikoi bo asa pibi badi karira hairga nong madi aikoi amuka haugalak khigini haibiga asado aikoi na laise as we wait for the Lord ishor bo aikoi na ngai duna leiba matam asida many have died mi mayam si kare aina hauji hai kibarina from Adam till that ngasi phawba Adam dagi haurak laga lairiba ishor bu khangba mayam si kare Jesu Christa susiraga hingat ki adubu aikoi miyoy badi hingat taraga lairi everyone is in the tomb as dead asiba ama oina magi mangphamda Jesu Christa bungai duna laye haibse khange that asiba haibse Bible na haibadi Jesu Christa na haibse dekriraga is sleep asi tumli bane haye if that is compared with sleep Karigumba asiba asibu tumbani haina hairabadi then they will surely wake up in the morning no nga lakpa matamda ayuk thorak pa matamda tumliba mahak adudi haugalakani masida ay ko ngonda asa apaba ishor na pibi duna laye nangje siba sina aroiba nate nangje tumliba ne amuka haugalakigini ayuk lakhigini haibasi jo aikoibu tambi takpi duna laye aduna aikoina miyoibana siba kanda eikhoina magi cross da magi tombstone da kri iye RIP rest in peace haina eikhoina tha iraga ngangdaga leiri base kri ra hairaga asengba makoi se Jesu Christa ga sarga da rest tawraga leisnu makoi ge thawai haina tongana challaga Jesu ga potha duna leye haiba natte adubu nang na Jesu bu ngai duna leiba matam asida nang phajana potha raga leyo amasung eikhoina Revelation 13 ge 14 gi 13 da paba kan asiba sing ase potha khrabane maramdi they are free from lever taibang pan gi soba nomba wakhanwa ba broken hearted pain anaba adu gumba mayam adu phangdre rest tawduna laye haiba sisu aikhoi bu takpi duna laye hoi punsi gi awa anang sisu aikhoi si khrabadi aikhoi rest oye aduga loina na amuka pap su aikhoi tawningai leitre masigi rest asidi ultimate rest adudina 3 adubu ultimate rest adu ngai raga aikhoi potharaga tumlaga leibane haibse Bible na aikhoi bu tambi duna laye aduna hoi Christangonda si kibasing hozik Revelation 14 gi 13 da hai kibagumna laibak phabani maramdi makhoi di soidana amuka hingalak laga ishorga punsi chuppa lomba naidana hingbagi asa adu makhoi ngonda laye aduna ngasi aikoi Christian oina hinglibasing aikoi su ngasi nongmadi sikhigini asibagi laman tonduna laye Jesu Christa na thengna laglabadi nangsu aisu sikhigini adubu sikhrabagi tungda aikoi gi damak ultimate rest adu lairibra haibase aikoi isai tomdana question tawse siraga suba nomba adudigi free oiba awa anang adudigi free oiba aduna aroiba natraga amuka hingalaga punsi sup palomba naidana awa khangada ba aduda changdaningai ultimate rest aduda changningai aikoi asi thaurang tawduna leiba tabane ngasigi iroi loiba loisilak pagsida ngasigi para asina aikoi bukari tambiye Philippians chapter 4 verse 4 da Philippians 4 da apostle Paul na kari haye rejoice in the Lord always again I will say rejoice Jesu Christa da ishor da rejoice haraona pungning makalam na layo matampum na magtamuka hanna aina na koi da hairiye rejoice harauraga layo haina hai imagine aikoi na khandu na yengse aikoina karigumba ikhang khangau daba maphamda we are on a trip to an unknown place to a totally new place mapham sup khang daba maphamda aikoi trip ama chache haina khange aduga chache haina khanse aikoi gi khutta karisu aikoi bu kari haigadra road instruction yaw daba Google map yaw daba lambi su khang daba mapham amada aikoina chache haina khanse how would you feel nang kari khangadra you will feel restless nang potha bangam loine kadai da chagadra bara karom da chagadra bara kari lambi chalaga madugi panthung destiny adu yogadra habse nangi punsi da yamna nangi thamoi da awaba loina soidana nang thengnagani adumaina aikoi heaven sarga chatpa haibase so it is a new place for you and for me as a sinner papi ama oina aikoi gi damakti sarga haibase anoba leibang ne mapham ne aikoi chaludri khangdri
Kramaina Torga, Eko Yoga Kang, the Eko on the road map Yaudabra, Google Map later bra, Nange road instruction Yaudabra, Eko Nauduna Lady Bra, Eko Mapam Adu Kangde. Chume, Adubu, Laibak Pabadi. Good news ti karira ga Jisu Christana ishorna sarga chagadabag lambi gi road map natraga road instruction Google map ado aikoi gi khutta sin aduna laye nang aina padabagi wane nang aina study tawdabagi wane adubu Google map adudi sarga chatpagi lambi gi map adudi aikoi ngoi gi khutta sin aduna lai kharabane aikoi bo adubu eikhoina padaba eikhoina khangdaba adudi nangi aigi problems oikre ishor gi oina di pb khre khangningai tamningai madu illaga chatningai ishor ne di eikhoi ngonda pb khrabane maduna maram oiraga apostle paul na philippines 4:4 da rejoice haibane nang sarga chagadaba lambi do asumaina chaladi yogni asumaina chaladi yoro haibdo khangkhrabane na be rejoice be happy nang harau khro waganu pungning apostle paul na eikhoi bo haibi Potthaba trials awa anang kaya lakpa matamda ishorna aikoi bo harao haibase o aigi punsida awa anang lakrena aigi punsida laina laithung chen krena haina harao haibanate adubo aikoina verse to munna parabdi rejoice in the Lord not rejoice in the problems aduda nang harao haibanate adubo Krista da nang harao zo haibane maramdi krigi dama harao gadaba aina ngasai amuka haikre Matthew 28:20 aina nang buloina gni haibagi asadu da nang harao ro nangi damakta sarga channa bagi Google map road instruction adu pb bagi damakta nang harao amasung ishor bu thajaba singi the ultimate race lomba naidana aikoi nungai na pangani haina ngasai Revelation 22 verse 1 through 5 ta pi ki bedo aikoi madu uraga aikoi harao haina apostle paul na aikoi bu tambi bane aduna aikoi gi punsida no matter how bad and ugly the situation is kayamuk thiba kayamuk khudongcha daba aikoi gi punsida aikoi hinglamba yae adubu if we dwell in him aikoi na Jisu Christa da lairabade surely subsoi soidana aikoi gi lambi ase he will direct our paths aikoi gi lambi ase mana utpigani amasung aikoi gi plan mayam ase mak na chumbi gani haina Proverbs 3:6 amasung Proverbs 16 verse 2 da aikoi bo mayek seng na mayek lan na ibi duna laye Karigumba eikhoina ishor na potpum na ma asibu in control God is in control ishor gi khuta laibane haibse eikhoina khanglabade aikhoi gi punsida khoirang khoisau na ba lairoi ne ichininaw sa restless haibdo lairoi ishor gi khuta lai ko ishor na plan loi na mak taubi bani ko haibdo eikhoina thajarabadi eikhoina uba ngamlabadi eikhoina khangba ngamlabadi we will find rest in our hearts there will be peace of mind aikoi gi pungning da Aroiba Potthaba adu aikoi soi soidana laigani haibse aikoi na khange Paul na aikoi bungasi rejoice harao haina haibi base tumli baside I mean asi baside tumbaga pangkhak ni ko tumli ba adu digi haugalakhi gani ko nang ngasi awa nang khangli baside is temporary matam khara gini ko amuka nang na nungai ba phangda buduga compare tawrur badi aside kari sunate ko masigi wakhan mayam asida nang harau raga layo adu oirabadi suk soi soidana nangi damak aigi damakta ultimate rest ado laye haibse apostle Paul na ngasi aikoi butambi duna laye masine ngasi ge Sabbath school lesson ase aikoi na ngasi ge lesson ase law how ga job ase krira ishorna magi misingbu loina duna laye apostle John gumna aikoi John the Revelator gumna mi mayam na aikoi bu inthok piram ba yae si khrasnu haina Patmos island aikoi gi punsi da su aikoi thengna ramba yae adubu madugumba gi matam adu phawbada John bu ishorna revelation mayam pibi raga lakadaba punsi gi awa anang amasung madugi wangmada harauba mayam adu udhalaga encourage tawbi kiba hope pibi kiba gumna aikoi ngonda su encourage tawbi raga lay hope pibi raga lay ishorna adu oirabadi aikoi na tawgadaba thodang ase karira haiba kanda ngasi awa anang aikoi na khangli basina aroiba nate adubu sargada aikoi amuka nungaina laikhigani haibdo khanglaga hojikti countdown ase start tawkhrabani ko matam ase nakhrabani ko haibse aikoi na khanglaga thorang tawraga laiba tabane masida aikoi tumin na phamlaga laiba yade ishor gi damakta aikoi we should be on fire for the Lord ishor gi damakta aikoi mai hauna chathokada bade marching out for the Lord aki ana laitana persecution mayam ado thengna raga aikoi ishor gi damakta
khangdaba tadaba mayam sing adubu tahananaba khanghananaba amasung mayam adubu chumthokhanba khaknatana na sabu isabu so amuka ready tawhaningai karigidamakta ultimate race ado eikhoina phangningai degidamakta tawraga leiba tare habise ngasi ge lesson eikoi bu takpi duna laye aduga amuka madu tawraba kanda eikoi gi punsida rest in peace eikoi ing tha tap thana eikoi pothaba phangani hingna eikoi ing tha tap thana pothaba phangani sikhrabasu nangi mongpham da nangna pothari buduna aroiba nate nangi ultimate race ado determine tawkhrabani habise ngasi ge lesson eikoi bu takpi duna lay madu mayam do khanglaga aina sibasidi tumbaga pangkhakni ko adubu amuka hauga lakhigini ko haibagi asa ado eikoi ngonda lairaba amasung ishor gi damakta eikoina marching out chat thoklaba amasung ishor gi damakta eikoina witnessing tawruraba amasung ngasi thengnariba mayam asina eikoi gi aroiba nate adubu beyond that life madugi wangmada eikoi gi ultimate race laye haibdo adu mayam do khanglabadi rejoice in the Lord nakoi ishor ngonda haraona layo madu oirabadi eikoi gi ultimate race iroi loiba mapung phaba lomba naidaba pothaba haibdo eikoi changba ngamgani haibse eikoi ngasi ge lesson asida takpi duna laye tabiriba ichin inau sing ngasi eikoi tumina phamba gi matam natre pastor evangelist sing gi thodang ne gospel sandok pa haina eikoi tumin leiba matam natre adubo eikoi mayam khut samnare harga marching out for the Lord isor gi damakta eikoi chathorga ngangba matam oikhre maramde ultimate race ado eikoi yamna nakre eikoi khut paiba phangkhre habse ngasi ge lesson na tambi duna leibne masi takhraba mayam asida isor na bor thoidok hendok pa bor pibi duna ngasi eikoina ultimate race asibu phangnanaba chalakliba khongthang sida eikoina tawgadaba mayam ado tawraga eikoina eikoi gi lan gi phizon ase set khalaga ishor gi damakta chathoklaga masigi wapau ase tambi se haibse aina sumaina haijaninge aduna ngasi eikoi Sabbath ase 13 Sabbath asi quarter asi loisin krap eikhoina quarter chupna rest in Christ Jisu Christa ngonda pothaba si kramaina phangadra kramai tawraga masi pothaba se laugadra kanana phangadabano masigi pothaba sina eikoi bukadai da chingbi haiba tamkhraba mayam ado eikoi chumna gi tamba khaknatana eikoi ge practical life day to day life 7-day Adventist ama oina ishor khangba mi ama oina madu hinglaga Christa ngonda eikoi pothaba phangba ngamba oisunu haibse aina haijaninge amuka eikoi mathangi hapta dagidi amuka new lesson new quarter amuk lakhrani matam aduda eikoi amuka thengnase aduna quarter khuding gi eikoi Sabbath school se smaina nainabagi matam ase eikoi panelist oza mayam kausilaga eikoi ngang bagi matam so adum laurakani aduna tabiriba ichininaw singna chanbi dina eikoi ge channel asibu subscribe tawbiyo like and share tawbiyo comment tawbiyo makha da piriba telephone number the description da eikoina link piriba mayam asina koina access tawbiraga masigi khana naina basida na koina saruk yabiraga eikoi gi Sabbath school tambasina eikoi gi thawai da henna in khatpa adu oihanse haibase hairaga sumaina loi khrage tabiriba mayambu ishor gi mingda nakoi bo amuk hanna thaga chari ishorna nakoi bo bor pibi ba oishano